Hi guys, Maite lady na ngasidi wari sum thaning bhai tare myang ko adu ji bot maya go isla boti thada biu haina khorum mani hujiksi kana thada doino khoi ju khang mangam de aduga ai hujikse khoi gi labuk ta lei to si na khoi labuk nate somna kan uri ba khoi ba kang ngi sha khoi gi labuk ne ba ko asida pari ani lei ba hitare pari ani lei da ina tu monjobi ki ka se e ko saruba aduga kaino ga sa lei chalu bane ta sembadi wili gi adada ne khoi gi kaino se yelang se am horamba do yelang sum phora phainda da sum kaino sum ningjanga ba koina asom lam da di ko aku sahi amada laurok se lau se anirak tauba uba aduga laurok tha natragasu akhoi injang napi myam thadana khotna tawwe akhoi na urak pado ko adu bo khoi manipur da di huji khali loina bang lai tawri myam se maruina ising leitaba ising si tasena ha ga di akhoi na mamang da khoi class 3 4 karing eddi oigi toti se phangame hujikti toti kai akhoi liter amada akhoi ge 1000 liter gi ising da akhoi lupa sama piraga lei duna akhoi hujikche tha amada 3000 gi kaino di ising di sijinna banina main leiraga dum sijinna ba hai tare ko adu mamang ai di tawrami ba toti phangami ba du mayam do adu hujik karigi phangdribano haibadu di kanamta su kaimta haina de local mla mantri mandron sing de so hairu laite akoi su hairu de aduga mo akoi gi labuk sing chi chu asomna kanda tahoriba moong duga koi somna gi system siga yam khena basna maram oi kan akoi manipur se koi pothok jathok yam na watpa masu oidine na haijaninge aduga akoi gi pothok jathok se hengat ke hai taragadi akoi gi maru aina ithela khongsing aduga koi ising marang kaina phanganbam su mathau tabani na madu phangdabana maram oi kanda koina akoi gi labuk sing chi ko dum ihang na dum thamme hai tare amuktang akoi gi june july de haukrani labuk se ko aduga mo november december october november dai de loirani lawrok se du loiraga dum loire ba koi dum free dum thamme ba aduna akoi gi manipur da uji se potok jatok hengat pe condition ju leite du leitriba se amuk masigi awon ba ma purakpa haran ba habasi aikoi praja mayam gi kaino da su lei wakhalonda aduga sense ama lakna ba wakhalonda su lei aduga amuk leiriba government sing na su akoi mafam khuding makki oiba jaga sing sida haidi low jaga sing sida ithelekhong se mafam phajana pibiragadi akoi gi manipur da hujik chak ching chak watpa gi dagidi mana masing watpa gi tawriba moong singse handgalakani habagi wakhalon chu aigi wakhalon da phawi aduga mamangai di ching kg da makhai pirakpadagi chikinga pirakpadagi makhai pirakpa dai lupa ani pirakpada akhoi gi nupilan thoki adu hujikti akhoi gi cheng kg da lupa nefuga manga nefu humdoi nefuga manga sigu mangda leiba post da di akhoi karimta nasungdana akhoi ngamnana boloina honaraga dum lainai masi angakpa ama phawi haidi pothok che akhoi puthokpi sangse atuki mati watpana ne aina haijaninge aduna bot hujiksi bot ki condition ama ayeng kuidrabanina mayam bot mayam chu komba laknari aduna akoina matik saba dagidi asomda main power oina lawba ngamgadaba miusing da koina bot pc na hainingi aduga candidate singsi karigumba sung pam dragadi nota da thadaba habisi amasu leiri ko adu mayam si akoi wakhandan minaraga
ꯑꯩꯈꯣꯏꯒꯤ ꯕꯣꯠꯀꯤ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯞꯁꯟ ꯇꯧꯗꯅ ꯄꯩꯁꯥ ꯂꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏ ꯕꯣꯠꯁꯤ ꯊꯥꯗꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀꯔꯞꯁꯟ ꯌꯥꯎꯗꯅ ꯕꯣꯠ ꯊꯥꯗꯒꯗꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯕꯣꯠ ꯈꯣꯝꯃꯤꯕ ꯃꯌꯥꯝꯁꯨ ꯉꯥꯏꯔꯦ ꯄꯩꯁꯥ ꯄꯤꯗ꯭ꯔꯒꯗꯤ ꯊꯥꯗꯔꯣ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤ ꯆꯦꯟꯖ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯂꯩꯕꯥꯛꯀꯤ ꯄꯨꯈꯠꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯏꯁꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯕꯣꯠꯁꯤ ꯊꯥꯗꯁꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯋꯤꯂꯤ ꯁꯥꯟꯅꯔꯤ ꯇꯨ ꯋꯤꯂꯤ ꯕꯥꯏ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ